Ibungo, isabu, hayang sauraga kari, karamba misak oining bage. Hayo hayo, ipara hayo tase. Baba, ay di sauraga hayang doktor oini. Isara hayang sauraga, doktor oini tabada baba yam naharaure, yam nungaire. Adune, isabu, doktor oi bage, kari kari hay singjarage. Doctor ama oigadaba oiragadi nang kari kari haujiktagi hauna kari kari hairabage haibadu ipada amta hayuni. Baba, ay di ne, doktor oina bagi na magta haujiktagi hauna ne. Doktor gi handwriting iba haire baba. Ha, doctor gi khuri paba thoktabido. Suresh Iceland amasung Cuba da laiba angangsingbu kari haina kaubugi nang khangbro hairo khangladi Oza, Iceland da laiba angangsingbu na ice aduga Cuba da laiba angangsingbu na cube haina khangnaye. Bhai, ai gi nupi se khaina da yadre ai maga khaina rage haina leble divorce tawrage haina leble bhai Karigino bai adode nang na dugi firep to lauri budu karigino bai kaidorage ba bhai ma sine ahing amata nungthi nungai na yumda phajana leiteba hotel amadagi ne hotel amada hekta satkani aduga ne ma si pura lamgi sa olabane adugi ne bhai adudi karigino bai nate mabu yuka thakpro natraga bai da mana salam dai de hek minam lambara ba mabu adugi budi nate da bhai mana chalibodo aibu thiba hek chatpagi wane da adugi ne ba ha ima dine sain sang thongba yamna hai ibem nang dine ima dauna sain sang thongba kaiso hai dewo Tamosu, baba dauna sain sang thongba hairadi ne. Aisu ima dauna haidauba. Satrasingi mot matung inna afaba oza ama haibase makagi gun singnase sengadabani. Ahanbada oza do school da sayol amagi manungda ahumlagti absent oigadabani. Anisubada class sanglakpa matamda minute tara sonthana sanglakadabani aduga minute tara ngankhatna thokhigadabani. Ahum subada class da Ojasingna satrasingda wahang amata hangbidaba. Mari subada Ojasingna satrasingda homework amadi assignment singba amata pibidaba. Aroibada class da satrasingna wari sanaduna leirabasu ojana magi takpham thokpa adum taklaga karimata saibidana magi matam loiraga thokhiba haiba gun singase senbo ojadubu satrasingna khwaidagi phaba ojani haina launai. Tomba, are you ready? Nang ojana ne wahang khara thura hanglake nang paukhum sat thura pirao ko adudi ahan mo wahang hangba horage ko patamahan da bida aikoina karigidamakta ising se thaklibano oja aikoini ising thaklibagi maramdine ising se saba yadabagi thakpoina thaklibani ani suba questionda sangomgi masuna ngauribase karigino hayu sangomgi masuna ngauribagi maramdi oja aikoina sangomda machu amata sangjindabagi ne mathan question sal singi mangak samda karigidamakta aikoina sarik bel siribano hayu oja sal singi mangak samda bel haibadi sarik siribagi maramdi makoigi horon singdo machi singi horon do mathau tawdabagi ne oja mathan question tomba adudine kai amagine leijaba adubune atopa sa singda leitaba karino hayo kari pono hayo
ꯑꯗꯨꯕꯨꯔꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯩ ꯃꯆꯥꯁꯤꯡ ꯕꯦꯕꯤ ꯇꯥꯏꯒꯔꯁꯤꯡ ꯃꯊꯪ ꯀꯣꯏꯁꯟ ꯇꯣꯝꯕ ꯇꯨꯔꯦꯜꯁꯤꯡꯁꯤꯅꯅꯦ ꯍꯥꯏꯕꯗꯤ ꯔꯤꯚꯔꯁꯤꯡꯁꯤꯅꯅꯦ ꯏꯅꯥꯛ ꯈꯨꯜꯂꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯎ ꯃꯔꯝꯗꯤ ꯇꯨꯔꯦꯜꯁꯤꯡ ꯍꯥꯏꯕꯗꯤ ꯔꯤꯚꯔꯁꯤꯡ ꯑꯁꯤꯒꯤ ꯇꯣꯔꯕꯥꯜ ꯑꯅꯤ ꯍꯥꯏꯕꯗꯤ ꯕꯦꯡ ꯑꯅꯤ ꯂꯩꯕꯒꯤꯅꯦ ꯑꯣꯖꯥ ꯇꯣꯝꯕ ꯉꯁꯥꯏꯗꯒꯤꯅꯦ ꯅꯪꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯡꯁꯦ ꯅꯪ ꯑꯣꯖꯥ ꯇꯥꯒꯦ ꯍꯥꯏꯅ ꯇꯥꯕꯅꯤ ꯅꯪꯁꯦ ꯌꯥꯝꯅ ꯍꯩꯀꯣ ꯁꯤꯡꯉꯤ ꯂꯧꯁꯤꯡ ꯂꯩ ꯏꯟꯇꯤꯂꯤꯖꯦꯟ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯅꯪꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦꯕꯀോ ꯑꯗꯣ ꯃꯥꯔꯛꯇꯤꯅꯦ 0 ꯄꯤꯕ ꯇꯥꯔꯦ ꯀꯣ ꯅꯪ 0 ꯄꯤꯕ ꯇꯥꯔꯦ ꯌꯥꯝ ꯍꯩꯔꯦꯀꯣ ꯃꯥꯔꯛꯇꯤꯅꯦ 0 ꯐꯪꯂꯅꯤ ꯅꯪ ꯌꯥꯔꯦꯀꯣ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ